ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯖꯒꯤ ꯑꯄꯥꯏꯕ ꯁꯒꯣꯜ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯕꯦꯝꯃ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯕ ꯁꯃꯥꯖ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒ ꯑꯅꯤ ꯑꯁꯤ ꯄꯨꯟꯖꯟꯅꯔꯒ ꯑꯏꯕꯤꯒꯤ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯏꯖꯕ ꯑꯗꯨꯒꯨꯝꯕ ꯐꯨꯡꯒꯥꯋꯥꯔꯤꯅꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯂꯥꯏꯖꯒꯤ ꯑꯄꯥꯏꯕ ꯁꯒꯣꯜ꯫ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯄꯥꯜ ꯍꯣꯡꯂꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ, ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯂꯦ꯫ ꯆꯥꯎꯈꯠꯄ ꯑꯣꯏꯔꯗ꯭ꯔꯥ? ꯐꯅꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ꯫ ꯆꯥꯎꯈꯠꯄꯒꯤ ꯃꯔꯨꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯋꯤꯠꯆ ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕꯤ ꯀꯌꯥ ꯑꯃ, ꯚꯦꯝꯄꯤꯌꯔ ꯀꯌꯥ ꯑꯃ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟꯗ ꯃꯤꯑꯣꯏꯕ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯖ ꯑꯗꯨ ꯐꯣꯟꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯑꯟꯁꯔ ꯊꯥꯕ ꯑꯗꯨꯗ ꯀꯤꯠ ꯅꯝꯃꯤ꯫ ꯑꯁꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, "ꯍꯦꯂꯣ ꯂꯥꯏꯖꯥ, ꯕꯥꯔꯗꯦꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯇꯧꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯣꯔꯦꯟ ꯄꯨꯡ 6ꯇ ꯂꯧꯕ ꯂꯥꯛꯑꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯦꯝꯃ ꯑꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯊꯦꯡꯉꯦꯅꯦ ꯃꯇꯝꯁꯦ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯂꯥꯏꯖ ꯑꯃꯗꯤ ꯃꯦꯝꯃ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯃꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯔꯤ ꯂꯥꯏꯖ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯗꯨ ꯍꯧꯒꯠꯂꯦ, ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯔꯝꯗꯦ꯫ ꯂꯥꯏꯖꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯦꯝꯃꯒ ꯆꯥꯛ ꯆꯥꯕ ꯑꯃꯗꯤ ꯑꯆꯥꯄꯣꯠ ꯑꯇꯩ ꯑꯃꯠꯇ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯕ ꯑꯁꯤꯅꯤ꯫ ꯅꯣꯡꯃ ꯃꯃꯥ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯃꯥꯒꯤ ꯃꯃꯥ ꯑꯗꯨ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗꯒꯤ ꯂꯥꯏꯖ ꯃꯍꯥꯛꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯃꯥ ꯑꯁꯤ ꯃꯤ ꯃꯌꯥꯝꯒ ꯄꯨꯟꯕ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯦꯝꯃꯅ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯍꯥꯠꯄꯤꯔꯝꯃꯤ꯫ "ꯃꯝꯃꯤ, ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯥꯅꯨꯄꯤ? ꯑꯩꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔꯛꯑꯦ"꯫ "ꯑꯣꯀꯦ ꯃꯥꯏ ꯗꯣꯇꯔ, ꯇꯦꯛ ꯀꯤꯌꯔ"꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯗꯤ ꯃꯪꯂꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯈꯜꯅ ꯏꯟꯁꯤꯜꯂꯤꯕ ꯑꯁꯤꯗ ꯆꯠꯀꯅꯤ"꯫ ꯃꯇꯝ ꯃꯍꯥꯛꯇꯤ ꯍꯧꯈꯤꯕꯅ ꯂꯥꯏꯖ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯇꯝꯐꯥꯅ ꯄꯨꯗꯨꯅ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯦꯝꯃ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯈꯨꯠꯇꯁꯨ ꯁꯒꯣꯜ ꯑꯄꯥꯏꯕ ꯑꯃ ꯄꯥꯏ, ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥꯅ ꯄꯣꯛꯆꯗ꯭ꯔꯕꯁꯨ ꯆꯍꯤ 18 ꯑꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤ ꯈꯟꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕ ꯈꯪꯉꯤ꯫ ꯏꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯗꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯜꯂꯝꯃꯒꯦꯀꯣ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯔꯣꯏꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ "ꯍꯦ ꯁꯒꯣꯜ ꯑꯄꯥꯏꯕꯤ, ꯅꯪꯒꯤ ꯃꯤꯇꯝ ꯑꯁꯤ
hayeng nong hek nganbaga asengba sagol oiduna aigi isa laijaga sagonaduna leiroko ichana mama aibu thiraklabadi nangna thembiuko mathangi nonganbadani laija mahak mafam khangdaba amada mikap thoraklami manakta sagol apaiba amasu leirammi madu uba matamda laija mahak ipa pakhalami amuksu masa mathanta phajinjaduna asumna khanjarami onthokpa manglan amada aidi mang ledana hojiki matam asidabu kadaidagi sagol masa panbino asi haiduna haugatuna mahak koicha chatpa hauraklammi kadaidano laija wahai adu tabada laija ingakngaklammi laija mahakna mafam khangdana asum chatpa aduda hairak-libani laija mahakti sagolna wanganglakpadu uba matamda mangni haina khalammi aduga mahaksu khumlaklammi khangde aisu ado nakhoigi manglangi taibang asida sagolsu marol thoina sagol aduna hairaklammi mangnatte masi nahaki sangsar oirabani aduna mafam masida nangi oiba laibak adu oirabani adubu laijadi hojiksu mangni haina khalli asum chatpana mi taba khul amada yaurakle sagol adusu adum matung inaraklammi tanja aduda sadano khara lakpadu ure sagol aduna makhoi hojik awafamda tarani khangbadagi sagol aduna laijada asumna hairaklammi laija aigi ithak asida tongkhalao hojik aikhoi ani awaba ama tagadore wahai aduda laijadu tingak sagol adugi mathakta kakhalaklammi sagol adu paiba haurakle sagol aduna pairaga nupi ama tongba ubada mayamsing adu yenglammi miyoi kayasing adu ngarang ngangnaraklammi mayam tu amukti yengbiyo sagol asida tongliba asi masi aikhoi majaibe madu onthongna mankreda majaibe madubu natrane amana amuk hairaklammi ngaikhone nahakbo aikhoi majaibe madi leikhidradai ining thongdane paw asi tamlurasi lao chasi lao makhoi khara amadi ningthau adu kauba chatkhirami somdana mema adu makhoi wa tanafam amada chatlammi mayamsing adu yamna saunaraga leiba mahangna urammi memana hek changakpaga hingchaba makok aduna asumna hairaklammi nang laklabra mema adu kirap tauna lakle haibagumna makok nomi aikhoi rulgi wangmada thabak taurabadi kari chairakpi haiba nahak khangba natra mema su tumina adum lei hingchaba makok aduna wa amuk makha taraklammi aikhoi nupi macha adu chahi 19 subaga mahaki I adu thakkani haiba nahak khangliba natra hojik aikhoi kari taugani vampire kayana aikhoi witch kayabu yamna laina hatpa ngammi haibase aikhoi loina khanglibani adubu aikhoi chance amana nupi aduni nupi adugi masada yauriba I adu pure blood ni nahakna phana lotlabasu nupi adu aikoina soidana phangnaba thigani adubu aikoigi rolgi wangmada thabak tawba nahakpudi ngasi soidana malem asidagi manghankragani somdana ningthausu paw adu tabadagi langtaknabana yadre maram aduna mahak mayam adugi manakta chelaklammi sagol mathakta phamliba laija adu makhada yengtharuba matamda lairiba miyamsing adu ubada mahak yamna ngaklammi karigidi ngakloi mahakna hek wakhal tarakpadagi amukta phawbo udri phijet sing adu nupa ama mayamdagi tokhai tana lairiba mayamga manadabado
ꯍꯥꯏꯕꯗꯤ ꯐꯦꯁꯟ ꯁꯣ ꯊꯣꯛꯄ ꯃꯇꯝꯗ ꯀ꯭ꯔꯥꯎꯟ ꯃꯥꯟꯕ ꯑꯃꯁꯨ ꯎꯞꯂꯤ꯫ ꯑꯄꯥꯏꯕ ꯁꯒꯣꯜ, ꯑꯃꯨꯛꯇ ꯂꯦꯞꯄꯣ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯇꯨ, ꯑꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ, ꯃꯁꯤ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ꯫ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗ ꯂꯦꯞꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯪꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯗꯦ, ꯂꯦꯞꯄꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯝꯃꯤ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯁꯒꯣꯜ ꯑꯗꯨ ꯂꯦꯞꯄꯗ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯉꯛꯅ ꯃꯍꯥꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯔꯝꯗꯦ꯫ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯒ ꯁꯛꯃꯥꯟꯅꯕꯤ ꯂꯥꯏꯖꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖ, ꯅꯍꯥꯛ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯍꯥꯛ ꯂꯩꯇꯕꯗꯒꯤ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ, ꯂꯥꯛꯑꯣ, ꯅꯃꯥꯒꯤ ꯅꯥꯛꯇ ꯅꯃꯥꯗꯣ ꯅꯍꯥꯛ ꯎꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯥꯕ ꯐꯔꯒꯅꯤ꯫ ꯑꯪꯀꯜ, ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯥꯏꯖ ꯀꯧꯋꯦ꯫ ꯑꯗꯨꯕꯨ ꯑꯩ ꯑꯪꯀꯜꯒꯤ ꯏꯆꯥꯗꯤ ꯅꯠꯇꯤꯌꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯑꯉꯛꯄꯒꯤ ꯃꯊꯛꯇ ꯑꯉꯛꯄ ꯑꯣꯏꯔꯦ꯫ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨꯅꯦ, ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥ ꯑꯗꯨꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯕꯅꯤ꯫ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯅꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯇꯥꯗꯦ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ, ꯃꯆꯥꯒꯤ ꯃꯩꯅ ꯉꯥꯎꯔꯤꯕ ꯑꯣꯏꯕꯅ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯝꯗꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯖꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯁꯒꯣꯜ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯏꯟꯅꯈꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯪꯂꯥ ꯍꯥꯏꯅ ꯍꯥꯏꯅꯍꯧꯔꯤ꯫ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯁꯒꯣꯜ ꯃꯁꯥ ꯄꯥꯟꯕ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯖ ꯄꯨꯔꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯀꯣꯅꯨꯡꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯅ, ꯏꯆꯦꯝ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯕꯗꯥꯏꯅꯦ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯅꯨꯄꯤ ꯑꯁꯦ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯀꯌꯥꯅ ꯊꯥꯔꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀೋ꯫ ꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯅꯦ, ꯁꯤꯈ꯭ꯔꯕ ꯃꯤꯕꯨ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤꯕꯨ꯫ ꯍꯣꯏꯅꯦ, ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯐꯝꯗꯣ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯑꯁꯦ ꯃꯈꯣꯏꯅ ꯊꯥꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯆꯥ ꯍꯜꯂꯛꯂꯦ ꯈꯟꯖꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯗු ꯐꯪꯕꯅꯤ꯫ ꯋꯤꯆ ꯃꯦꯝꯃꯅ ꯅꯨꯄꯤ ꯑꯗꯨ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇ ꯊꯥꯔꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯃꯃꯝ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯁꯤꯡ ꯑꯁꯤꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯥꯎ ꯄꯤꯅꯒꯗꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯀꯌꯥꯁꯤꯡꯗ ꯆꯠꯅꯅꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫